Sinahaudraba hukukul ibad mapung fararoi mumin gi ibadah. Bismillahirrahmanirrahim. Alhamdulillah wassalatu wassalam ala nabiyil karim. Amma ba'd. Assalamu alaikum. Islamic Dawa Artists Association Mayang Imphal-na apunbagi sahekta hukukul ibad haina mingthonjaba marifat ki audio visual cassette ama puthokjari khudol tambiriba saknairaba saisakpasingdi Janab Mufti Munish Ahmed, Dr. Ishaq Ali Sheikh, Muhammad Abid Hussain, Muhammad Firoz Zisham, Muhammad Shavir Alam, Abdul Razak MMni. Recording Engineer Wiki Mark Studio BT Road Imphal. Abdul Razak MM Thawbal Mojingna Producer Oibiduna Puthok Jaba Khonbangnana Punna Sakminnaba Marifat ki item ashi akhannana puthok jaba ki pandamdi mamang thak ki ahal laman singna yamna nungsina pamna tanaramba nauduna ta leiragadaba makhal ashigi saisak ashi ngasigi chokhatlaba mirol asina taningbagi apamba henna leirakpadagi khudol asi tamjabani nauna puthokjariba marifat ki cassette asi miyamda khusin najari laubirasi hoji hukukul ibad Sinahaudraba hukukul ibad mapung fararoi mumin gi ibadah. Sinahaudraba hukukul ibad mapung fararoi mumin gi ibadah. Sinahaudraba hukukul ibad kupiraglaroi Allah mapunasu. Sinahaudraba hukukul ibad kupiraglaroi Allah mapunasu. Sinahaudraba hukukul ibad mapung fararoi mumin gi ibadah. Machal suna ibadat tauhausi akhirat hinna bamaramdi. Machal suna ibadat tauhausi akhirat hinna bamaramdi. Hukukul ibad na oiribani, hukukul ibad na oiribani, hukukul ibad tumoy naraba, hukukul ibad tumoy naraba. Warugani hayeng akhirata. Sinahaudraba hukukul ibad mapung fararoi mumin gi ibadah. Lichat sajat chumda namaz do thaugalon yauda baroza do. Lichat sajat chumda namaz do thaugalol yauda baroza do. Nakin thada kin baunagum, nakin thada kin baunagum. Mangkragani kenduna lay maida, mangkragani kenduna lay maida. Tinkragani asum ufulakta. Sinahaudraba hukuk
hukukul ibad mapung fararoi momingi ibadah Pukpiba ipa imagi mafamda Nupi angang ichil inauda Pukpiba ipa imagi mafamda Nupi angang ichil inauda Mari mata maru mapangda Achang athok ta karbar khudingda Achang athok ta karbar khudingda Sinahurasi hukukul ibad Sinahaudraba hukukul ibad Mapung fararoi momingi ibadah Sinahaudraba hukukul ibad Mapung fararoi momingi ibadah Kairoi lay kaida yumlon nabada Lay baki miyamgi thabakta Kairoi lay kaida yumlon nabada Lay baki miyanggi thabakta Chadmin hariba khong buroi singda Chadmin hariba khong buroi singda Hingmin hariba miyoi maselda Hingmin hariba miyoi maselda Chumhal haurasi wayel bicharbu Sinahaudraba hukukul ibad Mapung fararoi momingi ibadat Sinahaudraba hukukul ibad Mapung fararoi momingi ibadat Sinahaudraba hukukul ibad Kuk piraglaroi Allah mapunasu Sinahaudraba hukukul ibad Kuk piraglaroi Allah mapunasu